ꯑꯍꯥꯟꯕ ꯆꯥꯛꯈꯨꯝꯁꯤꯗꯤ ꯏꯆꯤꯟ ꯏꯅꯥꯎ ꯍꯥꯟꯅ ꯏꯟꯅꯔꯦ. ꯑꯩ ꯑꯅꯤꯔꯛꯁꯦ. ꯁꯦ ꯃꯥꯒ ꯑꯩꯅ ꯆꯥꯔꯤꯁꯦ ꯁꯤꯐꯨꯠꯀꯨꯝꯕꯅꯦꯕ ꯑꯩ. ꯈꯨꯔꯨꯝꯖꯩ ꯃꯌꯥꯝ, ꯋꯦꯜꯀꯝ ꯕꯦꯛ ꯃꯌꯥꯝ. ꯉꯁꯤꯒꯤꯁꯦ ꯈ꯭ꯔꯦꯆꯤꯅꯦ, ꯑꯗꯨꯒ ꯃꯤꯃꯤ ꯁꯤꯡꯖꯨꯅꯦ, ꯑꯗꯨꯒ ꯎꯇꯤꯁꯦ ꯑꯉꯧꯕꯅꯦ, ꯑꯁꯪꯕ ꯅꯠꯇꯦ. ꯀꯥꯡ ꯃꯌꯥꯗ ꯅꯛꯁꯤꯜꯂꯛꯑꯕꯅꯤꯅ ꯈ꯭ꯔꯦꯆꯤꯗꯣ ꯆꯥꯅꯤꯡꯉꯦ. ꯑꯁ ꯄꯀꯣꯔꯥꯁꯨ ꯌꯥꯎꯔꯛꯀꯣ ꯃꯌꯥꯝ. ꯆꯥꯕ ꯍꯧꯔꯁꯤꯔꯥ? ꯌꯥꯏ. ꯑꯗꯨꯗꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯆꯥꯕ ꯍꯧꯔꯒꯦꯀꯣ. ꯑꯩꯁꯨ ꯍꯥꯏꯔꯦ. ꯑꯩꯈꯣꯏ ꯌꯥꯝꯗꯥꯟ ꯍꯩꯒꯦ. ꯅꯦꯛꯁ ꯃꯤ ꯍꯥꯎꯅꯤꯍꯦ. ꯑꯍꯥꯟꯕ ꯆꯥꯛꯈꯨꯝꯁꯤꯗꯤ ꯏꯆꯤꯟ ꯏꯅꯥꯎ ꯍꯥꯟꯅ ꯏꯟꯅꯔꯦ. ꯑꯩ ꯑꯅꯤꯔꯛꯁꯦ. ꯍꯥꯎꯇ꯭ꯔꯣ? ꯍꯣꯏ. ꯃꯤꯃꯤ ꯁꯤꯡꯖꯨ. ꯑꯗꯣ ꯑꯩꯗꯤ ꯎꯇꯤ ꯑꯉꯧꯕꯁꯦ ꯐꯖꯅ ꯄꯥꯝꯖꯩ. ꯃꯤꯃꯤ ꯁꯤꯡꯖꯨꯁꯦ ꯍꯥꯎꯅꯦ. ꯑꯩꯅ ꯆꯦꯟꯅ ꯁꯦꯠ ꯄꯀꯣꯔꯥꯗꯣ. ꯃꯌꯥꯝꯅ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣꯁꯤꯕꯨ ꯑꯍꯥꯟꯕ ꯌꯦꯡꯕ ꯑꯣꯏꯔꯗꯤ ꯌꯥꯏ. ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ. ꯑꯗꯨꯒ ꯕꯦꯜ ꯑꯥꯏꯀꯣꯟꯁꯨ ꯅꯝꯕꯤꯔꯝꯃꯣ. ꯃꯤꯃꯤ ꯁꯤꯡꯖꯨ ꯃꯣꯔꯣꯛ ꯁꯥꯏ. ꯍꯥꯎꯇ꯭ꯔꯣ? ꯍꯥꯎꯋꯦ. ꯑꯗꯣ ꯃꯌꯥꯝꯒꯤ ꯑꯗꯨꯋꯥꯏꯗꯁꯨ ꯀꯥꯡ ꯅꯛꯁꯤꯜꯂꯛꯑꯕꯅꯤꯅ ꯈ꯭ꯔꯦꯆꯤꯗꯣ ꯆꯥꯕꯤꯌꯣ. ꯍꯥꯎꯕꯅꯤ. ꯍꯩꯔꯒ ꯍꯩꯕꯗ ꯏꯁꯥꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ. ꯃꯩ ꯀꯥꯞꯄꯦ. ꯃꯣꯔꯣꯛꯁꯦ ꯁꯥꯏ ꯃꯤꯃꯤ ꯁꯤꯡꯖꯨ. ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯉꯥꯎꯔꯕ ꯁꯤ ꯇꯥꯔꯦꯅꯦ. ꯆꯥꯛꯀ ꯂꯥꯝꯃ ꯁ꯭ꯋꯥꯏꯗ ꯂꯩꯕꯅꯦ. ꯑꯗꯣ ꯃꯌꯥꯝꯅ ꯀꯃꯦꯟꯗ ꯑꯩꯈꯣꯏꯅ ꯃꯌꯥꯝꯅ ꯆꯥꯍꯟꯅꯤꯡꯕꯗꯣ ꯑꯗꯨꯝ ꯏꯕꯤꯔꯝꯃꯣꯕ, ꯑꯩꯈꯣꯏ ꯑꯗꯨꯝ ꯍꯥꯏꯖꯔꯛꯀꯦ. ꯃꯣꯔꯣꯛꯁꯨ ꯐꯖꯅ ꯁꯥꯔꯦ. ꯀꯩꯅꯣꯗꯩ ꯁꯥꯔꯛꯄꯅꯦ. ꯀꯩꯅꯣꯅꯦ ꯁꯤꯡꯖꯨꯗ. ꯑꯩ ꯄꯀꯣꯔꯥ ꯑꯅꯤ ꯁꯨꯔꯝꯗ ꯑꯃ ꯂꯣꯏꯔꯦ. ꯍꯌꯦꯡ ꯑꯃꯅꯦ ꯂꯣꯏ. ꯑꯃꯐꯥꯎ ꯂꯣꯏꯗꯣꯏꯕ. ꯑꯩꯅ ꯅꯉꯣꯟꯗꯩꯁꯨ ꯈꯔ ꯌꯥꯝ ꯍꯦꯟꯅ ꯆꯥꯕ ꯍꯥꯏꯇꯥꯔꯦ. ꯍꯩꯁꯨ ꯋꯦꯗꯔꯗꯤ ꯐꯕꯅꯤꯅ ꯆꯦꯡ ꯆꯥꯎꯗꯤ ꯇꯣꯏꯅ ꯊꯣꯡꯉꯅꯤ. ꯂꯧ ꯃꯇꯝꯅꯤꯅ 타게라바 이거 가이디 뚱거든.
ꯇꯤꯚꯤ ꯌꯦꯡꯕ ꯈꯣꯠꯄ ꯑꯝꯇ ꯇꯧꯔꯔꯣꯏ 지금 자유자 가장 나오네 한 잔씩 딱 사서 가장 나와. 옆에 또 살라기 깡이 보세 약 보세는 아주. 어디 여자가 loiramdaaigi oina chakhom achauba amtang khurage sina 나선 조금 더 딴지라 nole min chang 안 나지네. 제 ma anh giải thì sư phụ mình như vậy Tina người đấy tôi thấy là đấy đó tao rồi cái ép lào cái xí rồi cái đấy đang là hiện đang cái giáo đi mình sử dụng rồi cái đấy gì rồi mà được người đưa sao vậy ngắm đi 잘 썼어. 이거 잘 써야지 제 나한테 사가자. 있는데 링감대. 이제 현진에서 여보. Mẹ anh cái giặc xuống lời cái đấy, mày giặc tới lời đi, giặc sao lưu đầu rồi. 또 mẹ giặc sao rồi mà tao nói chuyện 잘해, 그가 비디오 좀 tao nói chuyện 잘하게, 그가 아코이 비디오 지고 하는 비디오 đi like, share, subscribe 또 그러면, 그가 아직 좀 왜다 봤다면 이승 싸울 통하니 mẹ 저 잡히고 나서도 이상한 당부자 아들이 있으면 난 통하는 이런 거 사이 난 통하는 오야 진짜 좀. 그냥 어떤 미디어를 뭐 은하씨 바이 Bye bye.